India ki sarau langdagi nanthokuna yelhomi sing kanaba Manipur lengakna honafam thui haina ngasi malem gi yelhomi singi nametta lack of indigenous people's upliftment Lipul na lengaki pukning chingsilakli Unity and Diversity, Strengthening the Indigenous of Manipur Haiba Pauzil da Jain Manipur Dance Academy ki auditorium da pangthokiba thoramadada Lipul gi President Thokchom Somorendro na phongdorakpada kumzali singamaga chamapan ga yankhai mathoi da yumfa moiba NRC chana handuna Manipur da gi mitop khando haudaba tarabadi lamdam asigi yelhomi sing mutkragani haiba si lengak lon da gi horaga yelhomi yam khudingmakna nungnang famthoi haiki Mahakna makhadaraduna ngasi khunai asida mitopna landaba ngamlakliba asi yelho furup singi marakta punsin ba watpa magi furup khakta hingna ba wakhalon chenarakpa amade maruoina India lengakna matam sangna dagi chatharakpa sarau langi mapalnane India lengakna narco terrorist sing yokhatuna lan tambiba amade khulai piduna yelhomi singi mathakta landa halakli haiba asi Kumzali singani kunga humdoi me humdaki chatharakli ba Manipur gi irang asidagi mayek sengna uba fangli haiki Yelhomi singi nomit World Indigenous Day ga mari lainana mahakna hai malem yoina Yelhomi million chamri ga humfutara tarukrom lairiba sigi lon lising taret amadi masagi nat lising manga hena lairiba si kannaba kumzali singa mag chamapan ga marifuni thoidagi hauna United Nations na ngasigi nomit asibo World Indigenous Day palan pangthoktuna lakpane United Nations asi laiba amana awaba tabada kanba ngamba organization ama oinadi uba adubo thabak oinadi karishu tawdaba icham chamba lup amagumna laiba si yelhomi singi oinadi laibak thibane Manipur gi irang asigi matang da yelhomi singna UN da chatuna wakat lure ngasi fawba UN gi maikhai India lengak ta karigumba wahang amata hangdana lairiba sina mayek laraba khudam ni haiki Manipur ki yelhomi sing kansi harabadi lamdam masida punna khundaminariba yelhomi singna masagi identity manghandana punsin mina bachangi ngasi fawbada maitai singna joba furup ama oina yelho furup singbu kannaba thaudang loduna lakli haiba si yelho furup khudimakna khangmina bachangi haina mahakna phongdorakli Yelhomi sing mafam daina pilamtang togjaningi as a big brother role amolo na khoi maitai sing kai role loge haba tamda ngasi bogda lila ama imta drama imta cinema ama tobu tamda laiba community singji mapang khanaba community kanaba khongkhang ga lokhol male ai de khoi intelligence sing maitai intelligence masi atopa community su khangbi bom changi maramdi akhoi ngasi tariba manipur gi mung taiba maitai haiba furup asobusina akhoi mutam laiba khibukta akhoi mam punsin na bo khonai haiba simati aiga khoge chaminnerba leminnerba hingminnerba khogi community sinau singda yelhomi singda hainingi haitare masi khoi kaigum khode he la na upi bama yawi adu khoi ngasi bogda aini maitai sing thaga chabai wanate maitai gi yamna education chaiba intelligence singna ngasi bogda phongdok wa khalonda khogi unity kai dena ba unity purangna bagi adu pandam da sakhin jabani